Arambai News Guwahati da Maitelon gi pau tabiriba singbu ihan hando maktada chingangbam Sujitrani na khurumjari hojing asigi samlappa maruba pau sing lobirase ngasi Assam da yamnamak nungaitaba thodok ama oina mathaga Assam gi Jorhat laiba hi lanpham Nimati Ghat ki manak nakna Brahmaputra turel gi mathakta ngasi passenger pikthana puba ferry ani thengai nakhre hi ani asigi manungda ma kamla koba ferry dadi passenger cham hena tonglakhi Ma Kamlana Nimati Ghatagi Turel Ithat Majuli Tamna Thodorakpada Trip Kai Koba Ferry Amaga Thengjina Kibane. Hi ani asigi passenger kaya Iraq na ki. Thi humba amasung kanbagi operation leptana changsile. Panbayai Nimati Ghat amasung Majuli gi marakta cheliba ferry sing asida passenger tanatana po chei amadi gari sing kaya su puthok pusin tawribane. Ngasi thengai na khiba hi ani asisu passenger khakta tana gari na chingba kaya su yauki. Khudakta hi ani asida tonglakpa passenger singna chongthaduna Iraq nariba singbu kananaba hotnakhi. Hi ani asida passenger kaya yamna tonglakpa hojik phawba chapchana khangba ngamdre chawrakna punna chamaga kunmuk tonglamgani hainadi thajanari. NDRF amasung SDRF na khudakta rescue operation changsinduna miyoi chama hena kanba ngamkhre hojiksu thi humbagi thabak leptana chathari. Panbayai school college hangba haunakhibadagi duty da lakhiba oja amadi mahiroina chingba kyasu yauri doctor na chingbasu yauri college ki oja nupi amadi hingna phangki adubu hospital yobaga leikhidre miyoi kaya amana hojiksu thiba phangdre Assam gi CM Himanta Biswa Sarma na ngasigi thokdog asigi matangda ningamdaba nungaitaba phongdorok khibaga loidana nima tighatta hayeng phibam yengsinnabagi damak mahak chatkadori Nimati Ghat ki ferry service asi Jorhat amasung Majuli gi kha thangba sarukta leiba miyam gi oina lifeline haibdu oribani Ngasi CM Himanta Biswa Sarma na lenga ki oiba maroiba warep kaya lauthokre khana parada police commissioner gi office saragani Mathol Mapal Wangadoriba building asi tha ahumgi manungda saba hauragani Kamrup Metro gi anoba DC office amasu Guwahati gi Rupnagar gi Bigha Tarana konba mafam amada saragani CM na ngasi mafam animak chatuna su yengsinkre tasengnamak district taragi anoba DC office sagani Assam police ki Sahid Singh yoina anoba Sahid Memorial Complex amasu semlagani Assam gi University ahumda Bhupen Hazarika gi chair hangdokpaga loinana school amadi college ki syllabus ta Bhupen Hazarika gi punsi warisu yawhalagani haire Kamakhya Pandu samnaba nauna saba lambi asisu ambubasi mamangda hangdoklagani Atopa mana handakti miyamna covid ki protocol ngakna Durga Puja pangthokpa yaragani hainaso CM na lauthokpa asida yawrakhi Ngarang Assam Accord implementation ki matangda CM Himanta Biswa Sarma amasung Mahiroi Lup Asugi marakta phaminakhre sanglaba chahi 13 ki matungda phaminakhibane hanadi phaminabagi andolon tawi adubu handakti CM masana kawraktuna phaminakhibasina thajaba hengathali haina Mahiroi Lup Asuna phongdorakhre Assam chukti gi close number 3 taret mapan amasung 10 gi mathakta kupna khanakhi khanarabagi matung Asugi maikeidagi Mihut Manga amasung Minister Ahumna Punna Committee ama semduna tha ahumgi manungda report pikhalaknaba hayakhi Ising ichaw ngamkhai amasung NRC gi matangdasu khanakhibaga loinana Asugi maikeidagi CM da memorandum mari pishinkhi ka kakthanabagi dabi Lower Subansri Turel Dam Saba lebhanbagi dabi yauna Bhupen Hazarika gi matangdasu demand kaya Mahiroi Lup asina lenga ki mafamda thamlakhi Sri Sri Govinda Mandir and Community Development Society ki President Oriba Wangjam Dhananjoy Singh na mifamapu oiduna Chanmari Road Silchar da laiba Mandir Complex ta hogi August 13 ta Nitya Guru Seram Rajendra alias Sanahal Singh na laikidabagi awaba phongdokpagi mifam ama pangthokre laikidraba oja sigi maramda amadi mahakna pangthoklamba singthaningai oirba thorom singi matangda society ki advisor Dr. KN Chan General Secretary RK Gopal Sana Joint Secretary Yumnam Jayanta Assam University ki Professor H. Mani Kumar, Noni Kumar, SBI Tarapur ki Manager Saugaizam Subankar amadi Yumnam Noren Singh na wafam kaya thamki. Haina General Secretary RK Gopal Sanana paudam lakli.
लखीपुर सब डिवीजन की मनुंग चना कप्तानपुर रंगीरपार अनुवापाता मोहम्मद अकबर खान चौधरी कौब चही कुन सुरबा नुपा मचा अमा nga फाबा चटपदा इसिंग इराक नदुना मनुंग मतम चादना लेखिदबदा याइफल लिचिंग क्लब चांदम लेकाई की एडवाइजर गांगोम रंजीत सोशल एक्टिविस्ट थोंगनाउजम तोन सिंह मोहम्मद कोइरेंग चौधरी मोहम्मद हबीबुर चौधरी मोहम्मद मजाई चौधरी न चिंबा मियोइसिंगना मयुमदा चतुना अवाबा फोंदोखी लोइनना असम लेंगा की माइकैदगी लेखिद्रबा युमसिदा सेल की मतंग पांगबिनबा मीडिया की खुथांगदा हाइजरकली मणिपुरी लोन बो असम लेंगा की एसोसिएट ऑफिशियल लोन ओहेनगदबनी हाइना असम की मणिपुरी अमदी मणिपुरी मुस्लिम सिंह पुन्ना चंगसिनगिबा खोंजंग अमुक मखा चंगसिनबा हौननबगीदमक मियामगी ओइबा मिफम अमा लागलिबा सेप्टेम्बर 12 नोंमाइजिंग नुमित्ता बासकांदी थोकचो मांदोक्ता फमलगनी थरोम असिदा मेरा पाइबी क्लब अमदी एनजीओ न चिंगबा लुपसिंगना सरुक याबियो हाइना माइफागी प्रेसिडेंट अमसुंग सेक्रेटरी जनरल थांगजम ब्रोजेन सिंह अमदी एस थोइबा सिंगना पुन्ना थादोरकपा चिरोल अमना खंगलकली मणिपुर की लौमी सिंगना पुथोकपा जीआई टेक की ऑर्गेनिक ओइबा चाहाव पोइरई टोन मेट्रिक टोन तरा मणिपुर की सीएम एन बिरेना फिराल हाइगलदुना पुणे अमदी बेंगलोर की दमक सीएम ऑफिस ममांगदगी लमथाखरे सीएम ना हाइखिबदा हौगिबा चही अनि कोविड पैंडेमिक मरक्सिदसु हॉर्टिकल्चर डिपार्टमेंट की मखादा पुथोकपा हैरा अमदी चाहावना चिंगबा लुपा करोड़ 69 की पोटलम सिंह मणिपुर की मपानदा थादोकपा ngamखि मणिपुरदा फंगलिबा चाहावगी महावसी इंडिया की अतै स्टेट सिंगदा फंगबगा यामनमक खेनै मगुन लेबा हेली हाइखि मणिपुर स्टेट की इलेक्ट्रिसिटी डिपार्टमेंट के एम्प्लॉई सिंगना तरेल सुबह पे रिवाइज रूल पीगदबनी हाइना दाबी तौरदुना ngasi कैसामपाता लैबा इलेक्ट्रिसिटी ऑफिस ममांगदा वकत मिफम चंगसिनख्रे तालिबा दाबी असि पीदबा थोकलबदी मई मुथतपा यावना मखा ताबा खोंजंग कया चंगसिनबगी फिरेप लौरे हाइरकली PWD की वर्क चार्ज कैजुअल अमदी मास्टर रोल एम्प्लॉई सिंगना मखोगी फंगफम थोकपा था तरा की खुसुमल पिथोकपियो हाइना दाबी तौरकलदुना चंगसिलकप खोंजंग मखा चथबोइना ngasi PWD की चीफ इंजीनियर की चंगफम की सटर सोल लोनसिन की बगलोइना ऑफिस की थोंजिन मपांदा एम्प्लॉई सिंगना वकत मिफम फंगख्रे लोइना PWD की रेगुलर एम्प्लॉई पुंबा कामनुंगदगी मपांदा थोखलक्तुना ऑफिस थबक तोहनखिद्रे इम्फाल वेस्ट डिस्ट्रिक्ट की वांगोई ब्लॉक की मनुंग चन्ना मयांग इम्फाल बाजार नौना साबा एग्रो मार्केट कॉम्प्लेक्स सीएम एन बिरेना ngasi संगारदुना मियामदा खुसिनख्रे प्रोजेक्ट असि NEC की सेंथंग मखादा लुपा लाख 738.8 सिनो चंगना साखिबनी OBC अमसुंग SC महिरोई सिंगी प्री अमदी पोस्ट मैट्रिक स्कॉलरशिप इंग्लिसिंगनी तरानी पांदगी पिथोक्तना लेरकलिबा सिंग सेप्टेम्बर 12 फावबगी मनुंगदा पिथोकनबा एमसुना स्टेट लेंगाकता तक्सिनख्रे मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट ना पिफम थोकपा सेल काइथोरखरबनी अदुबो हौजिक फावबदा येनथोकपिदना थमली हाइना वकलकली जिरीबाम डिस्ट्रिक्ट की मनुंग चना लेबा सोनापुर GP की जॉब कार्ड होल्डर खरना थबक सुदना सेल हेना फंगले थबक सुबा मियोई खरना सेल लिकना फंगले हाइना मीडिया दा फोंदोखिबगी वाफम अदुबु अरानबनी हाइना ऑल जिरीबाम पंचायत परिषद की सेक्रेटरी जनरल TH मुक्ता सिंह ना सेंगदोरकली ngasi लालपानी दा लेबा कम्युनिटी हॉल दा पाउमी सिंह दा सेक्रेटरी जनरल असिना हाइखिबदा थबक सुदना पैसा हेना पीखिबा लेते जॉब कार्ड होल्डर सिंगना मसा लेट्रबसु माकी नॉमिनीना थबक सुरबदी कार्ड होल्डर अदुदा सेल चंगलकनी लेखिद्रबा जॉब कार्ड होल्डर खरना पैसा फंगी हारिबदसु माकना हिंगलिंगैदा सुरंबगी खुसुमलनी हाइरकली JDU मणिपुर स्टेट यूनिट की मपांगल कंखनबा खोंथांग अमोइना हानगी खुराई केंद्र के MLA ताम अहुमलक ओइरमलबा एक्स मिनिस्टर निंगथौजम बिहारी सिंहबु सेप्टेम्बर 3 तफमकिबा स्टेट एग्जीक्यूटिव मीटिंग दा JDU मणिपुर स्टेट यूनिट की नेशनल काउंसिल मेंबर ओइना खनख्रे युमखाइबम दोलेन कुमार सिंहबुना वाइस प्रेसिडेंट चबुंगबम बीरेंद्र सिंहना जनरल सेक्रेटरी अमसुंग तोइजम लोकेंद्र सिंहबुना सेक्रेटरी ओइना खनखी आइजोल की DC ना लुंगलेंगी स्कूल मरी हांगदोकपगा मरी लेना अनोबा SOP अमा थादोरखरे आइजोल म्युनिसिपल कॉर्पोरेशन की मपान लेबा टाउन अमसुंग खुंगंग सिंगदसु करिगुंबा कोविड केस अमता लेट्रबदे स्कूल सिंग हांगदोकपा यारगनी हानसु नोटिस असिदा मखाताना पल्ली
National Defense Academy NDA da nupi changba yabagi ayaba pibagi warep lowre haina ngasi kendra lengakna Supreme Court ta khanghankhre ningsing bayai hoki bogus tarani panda Supreme Court na Defense Service ta officer oina commission phangnana bagi damak nupi singbu NDA entrance examination da yaholu haina order pikhiba leikhrabani Bengaluru amasung Delhi da anti-Taliban protest ki khongjang changchilakli maroina Delhi da leiba Afghan mahiroi singna luchingduna chathakiba protest asida Pakistan na khari maram gi damak changlakli bano Taliban da khari gi mating panglakli bano ngasi Afghan da thokliba tamthiraba thong sing asi Pakistan na thogan bani haraduna maral kya sirakre Mumbai da COVID nabagi chang amuk hengalakli chada kunipan hengalakre phibam asida Mumbai da third wave horaklabra haibagi wahang lakli Mumbai gi mayor na third wave thongjin yoraklabra haibagi jingnaba paumi singda phongdorakhi Lan na chahatlaba Afghanistan gi Panjshir region da Pakistan na khut thingjinbagi mayokta Kabul da changchin ki ba achoba protest ki khongjang sing cover tawbagi damak journalist kaya Taliban military na ngarang phajin ki miyam gi akanba kholaw na maramoiraga journalist kharadi camera ga konana thadorakhi phariba reporter amadi cameraman sing ase Tolo News amasung Ariana News tagini maraga sida Taliban na sana khonabada nupi sing yawba yaroi hairakre National Resistance Front NRF na Taliban lengak asi illegal ni illegitimate ni hairakhibaga loinana parallel government ama lauthoklagani haina front ki co-leader Ahmad Masud na hairakre mamang da sumhak na Afghan gi miyam da Taliban gi mayokta lepnana ba haiki miyam gi vote amasung international community gi ayaba yaw na transitional democratic and legitimate government ama semgani haina so khangalakli Resistance Front asina UN yaungna global agency singdasu Taliban da mating pangdanaba haiki panbayai Mullah Mahmud Hassan Akhun na luchingba hardline interim government ama Afghanistan da linkhatkre masi permanent nate acting government ni hairi nupa ngaktagi oiba interim cabinet asigi headwariba Mullah Hassan Akhun da Kandahar dagine haukiba chahi kunbogasi US amsung allied force ki mayokta changsilakpa lansing luchingduna lakhibane Nakalamaromda Taliban chief Hibatullah Akhund Jadana acting government asigi supreme leader oiragani hairi Cheragasida Pakistan na makoina yumbu oiraga Kabul gi matang da phaminana ba hairakre mifam asida China Iran Tajikistan amadi Turkmenistan amasung Uzbekistan su saruk yagani hairakli Indonesia gi konung sahar Jakarta gi matai oirapna leiba Tangerang jail da ngasi ayuk phadok ayambana tumnaringai khanghaudana mai chaklakpadagi phadok sing yauna miyoi nipumathoi leikhidre panba yai drug kamari leinaba maral kya da phakiba phadok sing leiba jail asigi block C da phadok chamaga kunithoi lei phadok kayasu asoka pannangki kharana ICU da leiri short circuit oirakpadagi mai haurakpa oiramgani haina thajanari Aroiba dangasigi tentakpa maroiba pau khara APDCL habdi Assam Power Distribution Company Limited ki employee kuntarek fake medical bill wathok kamari lenana suspend tawkhre makogi manungda ADM thaki officer su yauri Assam Police ki amanba quarter sing thugaragani aduga chahi chamadagi helaba quarter sing di preserve tawduna thamgani hairi Sahid oikraba state asigi police singi oina memorial complex amasu saragani haina ngasi CM na laukthokre Difu da handakta surrender tawkiba Karbilal Holup taruki cadre sing miyamna taramna upagi thoram pangthokre Covid vaccine kapagi khongjang da sinagadaba akhanaba gari ngasi ISBT dagi district tarada thadokre Kerala da chingnaba miyoi 33 amasu nipan negative oiba thengnare Railway na Ganesh Festival gi damak special train chaniga humphuma-thoi chelhangadori Tamil Nadu da lengak na anti ka warep pass tawkhre Ministry of Home Affairs na West Bengal lengak ta BJP luchingba singda ahenba security pinanaba hairakre UP Mikhal da Dharmendra Pradhan na BJP gi in charge oiragani Indian Air Force ki damak transport aircraft yang khitaruk lobagi ayaba cabinet na pikre Uttarakhand ki governor Baby Rani Maurya mahaki governor gi phamdagi resign tawkhre Taruk dasmik nipan magnitude ta Mexico da yuhar hakre Farooq Abdullah na Taliban bu sogatpagi thong utladuna Taliban na afaba lengak ama semlagani hairakli
ꯔꯁꯤꯌꯥꯒꯤ ꯏꯃꯔꯖꯦꯟꯁꯤ ꯃꯤꯅꯤꯁꯇꯔ ꯑꯥꯔꯛꯇꯤꯛ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁ ꯑꯦꯛꯁꯔꯁꯥꯏꯖꯀꯤ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 58,965 ꯐꯪꯈꯤ꯫ 368ꯅ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫